bay được mà đấy, bay được mà đấy, cái ngô có lời. Ngarang Mar Village volunteer ne haijaba luf amana thokpa zerol amana ngarangi numit tadriba fawbogi manungda barak sarkanda laiba maitai sing police IRB amadi central force sing thawai hingninglabadi Jiribam gi mayolda hankhro haina phongna singnarakhiba matung ngasi nngalamdai da Jiribam gi Borobekra Police Station da kuki singna landarakkhre Jiribam district mayolda gi kha pangna kilometer kungani falom chatlaga laiba Borobekra subdivision gi manung channa Jakurado da laiba Borobekra Police Station da ngasi ayuk mar khulai faiba singna atat akham leitana numai kapsilaktuna landarakkhre thodo adu ngasi ayuk angan basrupu manga mkhai tarakpa adwaidagi hoduna pung 8 khara helakpa fawwa maikai kaya dagi police station adu tamna numai round kaya kapsilaktuna landarakhibani hari amadi police station adubu ngak seliba state force amasung CRPF ki maikai dagi su khut handuna mar khulai paiba singa khut tonaki hari adumoinamak security force ki maikai da aso open yaudabasu police station adugi saruk amadi barik ki saruk kharada nungoi maruna panba amadi akai atoi thokpagi mafam kaya thenaki hari nakal amaromda thajaba yaba pau amagi matung inna ngasigi landarakui thodok aduda mar khulai paiba ama siramba yai haina thajanari thodok adugi pau phangbaga Jiribam dagi ahenba police force sangsinduna akanba mongda ngak senbagi tabak lokotkhri panba yai kuki militant singna mamang thakta Borobekra subdivision da leiba maitai gi yum ayamba mai thadok khibadagi khunja sing lanjinaduna Jiribam gi mayonda hangba relief camp sing yauna Borobekra police station asitaju relief camp hangduna lerakibani nakal amaromda Jiribam district amadi Fairjon district ta base toba Mar village volunteer ne haijaba luf amana thokpa cherol amana ngarang gi numit tadriba fawbogi manungda barak sarkanda leiriba maitai sing IRB police amadi central force sing thawai hingninglabadi Jiribam gi mayonda hankhro haina phongna singnarakpa amasu leikrabani Bay được mà đấy, bay được mà đấy, cái ngô có lời.